ꯂꯥꯟꯖꯦꯟꯅꯔꯤꯕꯁꯤꯡꯒꯤ ꯆꯥꯛꯊꯨꯡ ꯆꯞ ꯆꯥꯅ ꯐꯪꯍꯜꯂꯨ ꯍꯥꯏꯅ ꯀꯣꯗꯣꯝꯄꯣꯛꯄꯤ ꯁ꯭ꯄꯣꯔꯠꯁ ꯀꯝꯄ꯭ꯂꯦꯛꯁ ꯔꯤꯂꯤꯐ ꯀꯦꯝꯞ ꯃꯃꯥꯡꯗ ꯋꯥꯀꯠ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈ꯭ꯔꯦ꯫ BJPꯅ ꯂꯩꯕꯥꯛ ꯉꯥꯛꯄ ꯃꯇꯝꯗ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯕ ꯅꯠꯇꯅ ꯀꯔꯝꯕ ꯁꯤꯡꯊꯥꯅꯤꯡꯉꯥꯏ ꯑꯣꯏꯕ ꯊꯕꯛ ꯇꯧꯔꯝꯂꯕꯒꯦ ꯍꯥꯏꯅ ꯀꯣꯡꯒ꯭ꯔꯦꯁ ꯂꯤꯗꯔ ꯁꯤꯅꯤꯌꯔ ꯄꯣꯂꯤꯇꯤꯁꯤꯌꯟ ꯑꯣꯀ꯭ꯔꯝ ꯖꯣꯏꯅ ꯍꯪꯈ꯭ꯔꯦ꯫ ꯃꯍꯩꯔꯣꯏ ꯂꯩꯇ꯭ꯔꯕ ꯂꯩꯉꯥꯛꯀꯤ ꯁ꯭ꯀꯨꯜꯒꯤ ꯑꯣꯖꯥꯁꯤꯡ ꯇꯣꯂꯣꯞ ꯇꯪꯈꯥꯏ ꯄꯤꯐꯝ ꯊꯣꯛꯏ ꯍꯥꯏꯅ MLA ꯁꯣꯔꯣꯛꯈꯥꯏꯕꯝ ꯔꯥꯖꯦꯟꯅ ꯍꯥꯏꯈ꯭ꯔꯦ꯫ ꯑꯃꯁꯨꯡ ꯁꯣꯋꯝꯕꯨꯡ ꯀꯕꯨꯏ ꯈꯨꯟꯖꯥꯎꯗ ꯌꯦꯛ ꯁꯂꯥꯏ ꯂꯩꯕ ꯐꯨꯔꯨꯞ 25ꯒꯤ ꯏꯟꯗꯤꯖꯤꯅꯁ ꯄꯤꯂꯔ ꯁꯪꯒꯥꯈ꯭ꯔꯦ꯫ ꯈꯨꯔꯨꯝꯖꯔꯤ ISTV न्यूज़ मीटिंग ताबीरिबसिंग बुतराम नोक्सरी पाउ संदोन पिजरी इरांगसिना मरम ओइदुना लमदिंग हायर सेकेंडरी स्कूल अमसुंग कोदोमपोपी स्पोर्ट्स कॉम्प्लेक्स ता हांगलिबा रिलीफ कैंप ता लेरिबा मोरे अमसुंग चुराचानपुर मियामगी पिफम थोपा नोंगमगी चाकथुंगसिंग फंगहनदबगी मतांगदा ngasi कोदोमपोपी स्पोर्ट्स कॉम्प्लेक्स रिलीफ कैंप ममांगदा वाकत खोंजंग संगसिनख्रे नुमित हुमनीगी मनुंगदा थौबाल DCना थबक ओइना पांगथोक्त्रबदि रिलीफ कैंप थादोक्तुना मसा मसागी मरमदमदा चटलगनी हाइना IDP सिंगना फोंदोरकली खोंजंग अदुदा मोरे वार्ड नंबर 9 खुनौ लैकाइदगी हौजिकना कोदोमपोपी स्पोर्ट्स कॉम्प्लेक्स रिलीफ कैंप ता लेरिबा निंगथौजम अंगौना सत्खिबा सेप्टेम्बर 10 दा थौबाल डिस्ट्रिक्ट की डेप्यूटी कमिश्नर ना कौरकपदगी रिलीफ कैंप की कमिटी यावना IDP सिंग उनरुबदा थौबाल DC की माइकैदगी IDP सिंग अवाब खंगदुना सेप्टेम्बर थागी ओइनदी सिंग हवाई सिंग लैशिलुरे अक्टोबर अमदगी पीबा होरगनी हाइरखी सत्खिबा अक्टोबर 3 दा थौबाल DC ना कौरकपदगी चलुबा मतमदा DC मसामकना अक्टोबर था सिगी ओइनदी पीबा ngamlaroi नवेम्बर थादगी ओइना पीरगे हाइरखी हाइरी थौंग असिना ngasi वाकत मिफम सि सथबनी लैंगाकना पीबा सिंग हवाई फाजिलगा थमगनु आंगांग सिंग स्कूल फी फावबा थीबा ngamdre चेंग हवाई की महुत्ता सेल ओइनो ओंथोकपियु हाइकी IDP सिंग चाकथुंग पीबियु हाइना खोंजंग चंगसिलुबदा ममांगदा लेरम DCना थारकपा खुनेक खरना IDP सिंगबु किहन खंगनबगी थबक सथखिबा लैकी मसिमक लाइबक थीबनी हाइना मांगना फोंदोकी यदम कोइना चेंग चाकपीबसिनदी अइगी आंगांगी लाइक तंबा मयांगी अना आयग याव को मतमदे पुबा ngamdaba चेंग हवाईदुनदी डॉक्टर तकपदा हिदाक लेबे यादे स्कूल की फी बेन बरा दि चेंग हवाईदुना पुबा यादबनिना कोई पैसा ओइनो ओंथोकपिरो चाकतु थोंगागा थुमदा तोलगा चारगासु इसा सेमौदे अना आयग जिंगजगे अना थमजबनी मसिदा दिसिना आइसे अखोय गिदु पाइ लेते थांवानसिदा यारगदी यारे याद्रगदी नोय तौनिंग तौ हाइबदगी अखोय पैसा ओनरबा IDP मयामसिना थोरोगा सोरोसिदा प्रोसेस तौबनी मोरेदगी लैसांगथेम तामेमना चाही अनि मखाई हलक्लबा इरांगसिना रिलीफ कैंप सिंगदा सैदांगदुना लैरिबसिंगी चाकथुंग पालिबा लैंगाक सिना नोम नोमगी मिराइरकपा मदि मखोइना पिरकपा चेंग हवाई असिना हिंगबा यारक्तबना चेंग हवाई की महुत्ता सेल ओइना पिबियु हाइकी रिलीफ कैंप ता लैरिबसिंगबु मानबा मीटिंग येंगदुना इम्फाल ईस्ट अमसुंग वेस्ट लैरिबा IDP सिंगना फंगबा चाकथुंग सिंग रिलीफ कैंप अनि असिदसु पिबियु हाइकी इम्फान वेस्ट अमदी इम्फान ईस्ट लैरिबा हांगलिबा रिलीफ कैंपदा मसा मसाना कैथेन काहलिबा असुमाइना अखोय थवान डिस्ट्रिक्ट लैरिबा IDP अखोयगी अवाब उबिरगा अखोयसु इसा इसाना अखोय कैथेन ताजेरगे हाइबा वाफम जिंग थवान डिस्ट्रिक्ट की DCदा उनरगा अखोय वादी सानजरुबनी BJP ना लुसिंगबा सेंटर मजिस्ट्रेट लैंगाकना लैबाक ngakpa matamda Manipur maset tana thugaina bahona banatana karamba singthani ngai oiba thabak torumlabage haina Congress leader senior politician Okram Joina Indian National Congress na nationwide signature campaign vote chor gadi chor haiba slogan lauduna miyam galoina na changshilakpa khongjangi saruk ama oina ngasi Imphal West ki Konthojam AC gi manungda leiriba awangjiri da signature campaign pangthokpaga loina na miyam gi mifamda haikre Konthojam Block Congress Committee na sinduna Wangjiri Mayai Lekai Community Hall da pangthokpa thoram aduda Wangkhem AC gi MLA su oriba MPCC gi President K Megasandra AICC gi General Secretary Manipur in charge Christopher Trilak yauna Congress ki lusingba kaya su saruk yakhi Ozoina makha taraduna Manipur kai haloi Manipur gi saktam ngakani hairamba BJP gi MLA singna ngasidi Manipur thugaina basili masida center masung Manipur gi lusingba singna su yengduna leiri haiki Vote to the BJP to run the visible labor. Equity, Moiranga, Tumlam, Pungai, Manipur Assembly, the Mo, Namasin Jack Labor,
lupa karo ko mapan kai the na aina mayam thamdagri na Quran bersama ate yana kai juga mayam sudah percaya sudah Quran mereka haigalah tu assembly upalena bisi bida board pipa ini itu thori na kita sibu ni itu hujan sibu ni ai na sibu na te ai di miro isu mayam halam buku mana MPCC Manipur Pradesh Kisan की चेयरमैन लाइश्रम नंदोना मियाम की हक मतपा डेमोक्रेसी की वहां थोक लेहंद्रबा बीजेपी दगी मतम सुपद लापथोकना लेदुना इसागी हक कंजाहुनबगी तंजादु लाकले हाइखी अपग्रेड तौख्रब स्कूल अमबु चाद 93 पास तौदे हाइदुना डाउनग्रेड तौफम थोकते डाउनग्रेड तौननबगी फिबम ओहलकलिबा ओजासिंग चेराक पिफम थोई अमदी माहिरोई लेत्रब लेंगा के स्कूल सिंग ओजासिंग तोलोप तंखाई पिफम थोई हाइना MLA सोरखाइपम राजेना ngasi Imphal West District ki lamsangda leiba Praja Higher Secondary School ki nauna saba Assembly Stage sangawaga loinana literary amasung cultural meet haudokpagi thoromda haikre MLA सोरखाइपम राजेना makha taraduna lenga ki school kharadana mahiroi tamba fangnadaba aduga school kharadana mahiroi tamnaba leitriba si karigino haibasi wahang oiri masi administration fataba ozana thawai yaudabadagini hainingi mama mapa sing di masa sing mahi tamhaningi private school sing da changliba sel puthopngamdaba mama mapa ahal mal kaya masu leiri makoi di masa masudi karamna lairik laishu tamgani lenga ki school na sitharakpa aduga private school na phagalakpana drop out mahiroi masing hangalapani haiki masi khunai sigi afaba khudam oiroi thoramadu school sigi magazine phongkibaga loinana handak pangthokiba district level kala utsav ta mana phanglakiba mahiroi singbusu pukning thogatki करीदगी गवर्नमेंट स्कूल नगसी पास तो बवालिबनो छात्र लैत्रिबे मरम करिगिनो एडमिनिस्ट्रेशन फेन होइबा मदुगी हेडमास्टर हेड मिस्ट्रेस होइरिबा अदुगा लोइनाना अखोई ओजा सिंगदुना मथौ निक्तिदुना तौदबदगी स्कूल दु छात्र लैत्रिबे हुजी गवर्नमेंट लाउखरक्रे हप्ता आमदा सैटरडे संडे सोती थायना मणिपुर द लाउथोक्रे मोय थबक फजना ड्यूटी निंथिदना तौरे हादना मोयदा मतम दु पीरिनेबा मोयगी मोय मणिपुर दि पोंग 12 12 द कारकनी amada loini office da sal zong asi officer ma kuna gen sab so leiba phangoi thiba phangoi government je koina paiba ngamdana khotana anauba government laba adu hetar gadi chhatra leitaba school da oja oiriba mayamam leise tolop tangai tangai kaktat kadoni tolop mathau tawdra mi da kai roi tolop piga deno India ki citizen khudingmak Manipur da khundaba yai mapu saduna Manipur thugaina bohonabadi yaroi haina Federation of Haumi ki president sapam sa jadumani na sawambung kabui khunjau da indigenous pillar maikum hangdopagi thoromga mari lenena paumi sing da phongdokre Federation of Haumi na mapung oiba thodang loduna yek shalai leiba furup kunmanga gi lusingba sing saruk yaduna sagalakiba indigenous pillar maikum hangdopagi thoromadu da tongan ba yelhomi furup kunmanga gi mihut singna saruk yakhi Thorumduda Federation of Haumi gi core committee ki convener Samuel Rishom Vice President Dr. K Hira Kabui Sombung Kabui Khunjau gi khulakpa gangmu mai kamshon singba singsu saruk yakhi sapamsa jadumani namakha ta kibada Manipur ngakbada furup amakhakta ngamloi yek shalai leiba furup khudingmak amatoina pullaga kangadabani yek shalai leiba maitai khakta da tangkul khakta da natragana kabui khakta da Manipur kalu haina inthokpa yaroi yek shalai leiba furup kunmanga pundaba yade Yelhomi ni haiba khangminanaba UBSC yongbani Yelhomi sing punsindrabadi lamdam asidadi leiba Yelhomi na tabasingna lamdam sigi mapu sananaba honarakliba si tengnaba ngamloi ngasi maikum hangdokliba UBSC na Yelhomi sing dasu thauna ama piragani haiki Iramdam singa ngabidamukta mitai haiba frup khaktana ngakpa yaroi tangkhul khaktana ngakpa yaroi maram khaktana ngakpa yaroi kabui khaktana ngakpa yaroi thangal khaktana ngakpa yaroi lamdam sida leiriba yek salai sa lamdam sigi iramdam sigi mapu oriba lam sigi mapu oriba lam sigi horokmi oriba Ipak iramdam sigi Yelhomi sing na iramdam singa kadamane aikhoigi ipa ipu sing na iramdam sida aikhoigi leiba hoi khudimakta Yelhomi phu khudimakta ipa ipu sing na sinabiramba iramdam se makhoigi masa masu oriba iramdam sigi Yelhomi khudimangna ngangminaba sangi Sahi khudingi pangthoktuna lakliba mera hausungbugi nungi oiba wakhalon khanglabadi chingburoi tamburoi kaidau nungda tatnaroi haina iningthau leisemba sana zawbana phongdokre
Wafam asi State Level Organizing Committee on Mera Hou Chongba Lisingani Kun Mangana Sinduna Hayeng October 3 Sana Kunung amasung Kangla da pangthokadoriba Mera Hou Chongba Lisingani Kun Manga da saruk yagadaba Tongan ba khungi Chief Singh Chairman Singh amasung tongan ba Cultural Troupe Sana Kunungda Harau Taramna Okpagi pangthokpa thoramda phongdokhibani State Level Organizing Committee on Mera Hou Chongba Lisingani Kun Mangana Sinduna pangthokhiba tongan ba Village Chief Singh Chairman Singh amasung tongan ba Cultural Troupe Singh Okpagi thoramduda ining tho laisem ba sana zawba angom ning tho tongan ba miyoi sing amasung kulkayagi Village Chief sam 53 rom Cultural Troupe tara manga yauna chingburoi tamburoi sing okpagi thoramduga mari lenana chanabigi matungina chingburoi tamburoi sing gi marakta manama sing na chingba polam kaya khudol tamna khi nat ki oiba jagoi singshu khudol tamki thoramduga mari lenana ining tho laisem ba sana zawbana Mera Hou Chongba si chingtam ani gi marakta amatoiba mari puduna chatpa kumhai amani Mera Hou Chongba si chahi khudingi pangthokpa si yamna phaba khongthang amani tungi mirol da su khanghansi asiguma kumhai asina chahi lising kaya chingburoi tamburoi ani gi mari asi ngasi fawba tathandana thamlibani puthang naina puthaduna kumhai asigi nungi wahanthok khanghananaba honaminasi haina phongdokhi Hayengi pangthok kadaba Mera Hou Chongba se masi sumapung phana khoi myam harau tyamna pangthok binasi aduga Mera Hou Chongba se loikhraga aina aigi khulda aigi laikai aigi imungda akoi haurei bai chai singa Mera Hou Chongba gi wari si lisi masibu akoina manghandaba masibu ngakpa senba haurei ba tungi sai su charul surul anuba new generation da masibu akoina puthang naina puthanaba khona ba hai ba se ngasigi mirol akoi gi thongdang ni akoina Mera Hou Chongba no gi masak khangba magi manung de sel bi sel no khangba hengalai ba makai koi Manipur ya pun sakam hena mapangal kalakani hena akoi gi amato ba gi sanglo la du akoi gi mayek se kani hai ba si thamjari Thoramaduga mari lenana jagoi sai singshu khudol tamki Hayeng pangthokadoriba Mera Hou Chongbana lakpada Manipur Legislative Assembly gi Speaker T.S. Satyabratana miyamda yaifa pausal piragli kumhai sina lakpada ingtappa nungai yaifaba amadi chingtam ani gi leinariba mari adu hena chachinba oirasanu hairi Mera Hou Chongbana lakpada Kumbi Kendra ge MLA S Premchandrana yaipa pausal pirakli pausal sina makhata na Mera Hou Chongba Festival silamdam sida khunda minariba indigenous people wariba chalinau chingmitami ani gi marakta hena nungshiba gi mari chachil hanba yamna maruiba festival amani festival sina lakpada lamdam sida khunda minariba purmasel gi marakta hena nungshi chanaba gi mari chachin handuna ing tappa nungshi chanana leiminaba chaukhatpa lamdam am oirasanu hairi Amaromda Mera Hou Chongbana lakpada All Manipur United Clubs Organization amukona miyamda yaipa pausal pirakli thoramsagi nungi oiba wafamdi Manipur gi chingi lamda khundariba tongan ba tribal community singna tampakta kumtharaktuna Manipur gi sana konunga pullaga magi kanglup ki oiba jagoi isai amasung art form kaya utminnabaga loinana loisilakpada chingmi tami punna chakle nama chaminaduna chingtam amatani utpana thoramsigi mapung oibani Thoramasina chahi kayadagi amatu oina khunda minarakliba chingmi tami anigi mari asi hena chachil hanba pinabiba oirasanu hairi lamlai asigi manung chana leiriba leimakhong mapalda leingakna eviction gi thabak chathariba asida leimakhong mapal khulgi oina leingak asina leifam chafam ama hana sinbiu natragana hanadagi leiraklaba mafam sida adumak leihanbiu haiduna changshilakpa khongjangi saruk ama oina ngasisu makhatana leimakhong mapal khulgi khunja singna wakat mifam sathakre
Wakan mifam duda saruk yakibi khunja singna phongdorapda lemakong mapal khulgi khunja singi marakta chahi chamaga ahum suraba ahalsu yauri makoina khanglakpada hojik leiriba lambi asi sangari lambi oina leirambani matam adudagi hoduna mafam sida khunda leita handuna leirakibani adubu matamgi ahong bagaya lakpana lising amaga chamapal humpu aduaida imphal ukrul lambi haina khangnaduna hojik shamgatpaga mari leinaba lambi asi chawthorakle chahi kayagi mamangdagi khunda leita duna leiraklaba miyambu lambi mapalda lona yadaba mawongda khunda senbu oina uhalle aikoi mafam sida pokpani mafam sida sigani haiki miyoiba ngaktani uchek waya nate nomagi shu nomduna hingnanaba honaringai leinariba yumsing asi takhairagani haibasidi sikro haibaga chap manai haina phongdoki miyamgi awaba si uraga leingakna chathariba eviction sida makoina leinariba yum asi sidopiganu haina leingaki pukning shuching silakli koi je mini ha maksunate ado je khoyum laitade chektomna amako sa ya sunate aduga da leine aduna ko je shromoya sinappaga lejabale kuda aigi ipuroi bana soktana leise tahi bana yam jale adubu ai ipuroi bagin habai mateng sikima phangdre nupi aina suraga ai karai de hingo laini karai de yum sani nupi ne yum saba ngamba jona jade minu chiyengaga aigi lam khijita di pibiyu aigi yumje yari kai di tang pibi ramna bai anna nai mayam dai khoram jari sarkar dai dikhawen ni jage National Highway 137A Mayai Lambi Matam Sang na sembidaba Sewerage Project Phase 2 na taukhai rambana pisum thongdagi Khagempali fawbagi lambi asida ngaihak leitana accident thokpa nong taragana laikhom na satpa yadaba amadi nungsha saragana ofulna naketa tariba miyamda chauna akaiba pibana maram oraga khoisauna raba miyamna pisum thongdagi Khagempali fawbagi manungda leiba Club Mairapai bi amadi kathel phambi sing ngasi ayuk pisum thongdagi Khagempali fawbagi lambi thingbagi khongjang sangsinkhre kudaktagi lambi thingjin khibadagi lambi asida fawduna chaliba miyamda chauna awaba mayuk nakhi pisum kaithel da potyon binupi amana ISTV news ta lambi asigi naketa drain amata leitabana lambi asida ngaihak leitana nong hek chubaga ising thumbana lambi asi yamna toina kaibani haiki masigi mathakta matam sangna semdabana lambi asida ngaihak leitana accident thoktuna misi mina yaurakpadagi lambi thingbagi khongjang asi sangsilakpani lambi thingbagi khongjang changshinbadagi kudakta nung gari khara tharaktuna lambi gi akaibasing menba horukliba asi mawong maril tana matam sangna chatnaba yaba mawongda sembidravadi lambi thingmui khongjang si handokloi haina phongdokhi Sidang melamba su yaroi masi thana manana adagi leben tawraga semak taragadi akoi chungya yaroi si matek sidang police olamaga yaroi huidom laikai gi Khangempali gi sida choiba akoi ningom lerang pa choiba asigi oinam laikai gi nongdom laikai mapa sida accident hoiba laisabi maya tiba makhong choiba sipuna makse akoi di mitta urabani na na akoi chungya ya janingdre National Highway 137A Mayai Lambi gi Waihengbam Laikai dagi Kaksing Lamkhai fawbagi lambi ase suki matik falaktaba matam kuirakle lambi ase semnanaba mari leinaba authority singda hanjin takshin duna lakli hojik lambi asida sewerage project ki thabak paikhaliba se hek loibaga lambi asi ahan bagi oina pothole men bagi thabak chatharagani haina kaisamthong esige mele nisikanta sapamna ngasi thauda babok te leiba mahaki yumda pangthokpa paumi singu unabada phongdokre Pawmisangu unabadu da sarug yakiba Pm-Istv amadi PWD gi mari leinaba engineer singna sewerage project ki thabak suringai matamda nong chusilakpana khudongchadaba kaya sumayuk nabadagi lambi asi sokshin kibani adubu hawjikti nongju tha loirabana thubada sewerage project asi loisilagani haiki Department na Ministry of Road Transport and Highways ta lambi asi black topping tawduna semnanaba proposal thakre sanction tawrupa ngairi haidi Ministry na hek sanction tawrupaga lambi asi semba horagani haiki sapam nisikanta namakha taraduna civil project asi hek loibaga kaisamthong AC gi manungda leiba lambi singsu semba horagani haiki masida sunatana National Highway 137A mayai lambi asi Ministry da proposal tharbanina atubada semlagani Manipuri Governor amadi Chief Secretary nasu miyam gi awabasi yenglaga mayai lambi athubu matamda chunaba mongda sembiyu haiki
सेमगदबा वर्क्स डिपार्टमेंट जो हाइरे वेरेवर पॉसिबल अखोई पॉटहोल नि खंगदे अमनि खंगदे लोइन सेमजगे अदुबु सीवेज किसिना थबक से मोय या आइना छु वाई सानाबदा याम लुई याम डीप वे अदु मोयसु मोय कंसर्न व्हाटएवर मोय कॉन्ट्रैक्टर दा कने रिक्वेस्ट अवे इन हाइजरी आई ऑन बिहाफ ऑफ द पीपल ऑफ मणिपुर particularly people of Kisamthong appeal to the chief secretary and the honorable governor to ensure that the sewage work on National Highway 137A is expedited and the road blacktop at the earliest, because people of this area, and not only of this area, people who have been commuting on this road have been going through a lot of pain since several months. So I request you to make sure that the work is expedited and people are blessed with a decent road. Justice Committee na leibak ningba thobusing bungasigi mahiroi singda khanganbagi ahanba hogdopa thoramda Justice Committee ki chairman na Lising Machanipal Marfadra Mathogi Anglo Manipuri Warda Hawaina Pontha Pikraba thobusing Khanghoba amasung khanghodabasingbu school college singda photo amadi maming thetpa ngasidagi Justice Committee na CC Higher Secondary, Johnston Higher Secondary, TG Higher Secondary amadi GP Women's College ta hogdokre. Ipai pubu hailai katuna wangba thakta ikai khumnaba utpa aduga mahiroi singda ima leibakpu hena nungsinabagi damakta Justice Committee na paikhatpa thabakni. Justice Committee na ngasi fawbada thobo chamakun collection tobu ngamle aduga thobusing imung manung chamaga subna anina Justice Committee ga punna satminari haiki. Singama Chanipal Marfadra Mathogi Anglo Manipuri Wargi Lanfamda Sizinaki Balanmi Lising Mangarom Oigani Haina Fangi Aduga Lanfamda Thawaina Pontha Oikibana Lisingamaga Chahum Lom Oigani Lemhobu Singaduna Jail da Amadi Chen Kibani Haina Fangi Haidi. Kwakaitil Nganapi Thongda Leiba Gulapi Nat Sankritana Academy na Sinduna Kuntrani Thoi Suba Guru Kirtana Seva Lisangani Kunmangagi Thoram Pangthokre Academy Sida Pangthokpa Thoram Duda All India Radio Imphal gi Hanagi editor B.B. Sharma Manipuri poet, travel writer and columnist Sarat Chand Thiam Amadi theatre and cultural activist L. Brajamohan Sarugyaki Rajasri Baigasandragi Mitam Amasung Laikhidraba Nat Sankritan gi Guru Singda Laishu Katuna Ikai Kumnaba Udki. Thoramaduga Mari Lainana, Manipur State Kala Academy gi Hanagi Account Officer Komdram Suryendrana, Manipurda Nat Sankritanasi, Nomagi Marai Jai Therapagi Pibam Malakliba Asidagi, Karador Busukan Bugamnaba, Academy na Sankritan the Yauriba Tongan Bamasak Singasi, Horakliba Sankritan Bupamzaba Naha Singda, Training Piduna Honari Haiki, Masigi the Makta Sarukamuina. Ngasigi Guru Kirtan Seva Sisu Pangthokpani Haiki. Point Tracks Educational Institute Haudokiba Chahi Tarani Thui Subagi Thoram Ngasi Pangthokre Hotel Classic ta Pangthokpa Thoramaduda District Consumer Disputes Redressal Commission Imphal gi President Kangabam Rabai Imphal East ki DSP Operation Dhiras Karan Kumanthem District Youth Affairs and Sports Officer Deben Moirang Them Amadi Senior Medical Officer Dr. Robinson Amadi Institute Asigi Director Reynold Kumanthem Sargyaki Thoramaduga Mari Lenana Kangabam Rabaina Information Technology na Khamtheng na Chawkhalaba Madi Digital gi matamasida Horokliba Mirol Asina Tungi Mirol gi damakta IT amadi computer gi skills sing hygiene ba haibasi yamna tangai fade haiki masigi sumathakta artificial intelligence ki khongjel ama yangna chelakpa asidasu meeting thamduna khunai asibu mai chumna na bahona bagi tangai fadaba du lai haiki Point Tracks Educational Institute ki Director Reynold Kumanthemna matam gi awonba matungina computer literacy lehanduna miyambu mit mai singhananaba institute ase hogdokibani Institute asina miyamda computer literacy pinanaba paikhalakpa thorangi manungchana mahiroi singda lemna computer set fanghanba yauna sotharaba imungi mahiroi singda lemna computer tamhanbagi thorang singba singsu paikhatkre haina phongdokhi Recent advancement in semiconductor and emerging device for chip design gi matangda numit mangani subna sathagadaba online international workshop hogdopagi thoram Department of Electronics DMU na IEEE Silchar subsection ga khusamnaduna Dhanamanjuri Platinum Jubilee Hall PG Science Block ta pangthokre thoram tu da DMU gi Vice Chancellor Professor Chanbabu DM College of Science ki Principal Professor KS Birbal IEEE Silchar subsection NIT Silchar gi Chair Professor BK Roy Singh Sargyaki VC Chanbabu na semiconductor gi lamda India na khumang chaushal haudrabadi
economy, defense, technology, day-to-day business operation khak natana ikhoigi nomada sangdraba yadraba polam sing sustain toba ngamloi India gi Prime Minister na malem gi hogalakliba amasung semiconductor machine learning gi tangai fadaba khangduna India gi semiconductor development ki damakta crore lising mariga chatruk kai thoktuna semgalakliba sida aikoina India bu chaukhatpa amadi defense technology gi lamda malem gi leibak sing manungda mangjel thaba leibak oina bagi damakta mahiroi singna thawai hakchang yauna semiconductor gi lamda thabak paikhatpagi tangai fadaba su lakle haiki Mamangda miyoi amana angom ningthogi pham puringaida chana kanglon gi wangmada thabak thoram kaya torokpadagi mahakpu lawthoki anoba angom ningtho haptriba phawba angom yeki sanjam surjit nongthon babu chairak ki thogai khudingmak puraga leiri haina Sri Govindaji Pala Loishangi Secretary Santi Kumar Wairokpamna Paumi Singuna bada Fongdurakli Magna Makhatana Handak Kwaktan bada Ani Tokibadu Hanagi Angom Ningtho Aduna Mahaki Thoram Ama Silak Padagini Madu Kanagi Ayaba Madi Matau Karamna Tauribano Haibadu Khangningi Haiki Hojik angom ningthogi pham asi anowa ma haptabana loisang asigi daita pomba Sri Sujit Napuduna lagli laibak tibati handak rosora taliba kwak asi karamba loisangi kwakno hangningi Sri Govindaji ugi kwak tan badi loisang punna saruk yaduna hapta kangjai bungda Sri Vishnu lengthoktuna pangthok saki maram asina akhoi leibak ki oiba wa ngangbada khangdana ngangbasi makhatana ngangbidana ba Sri Govindaji apun loisang punna mangna media gi thongda makhatana haibirakhtana ba media thongda haijari October gi tang anida Kangpokpi district ki manung chanba Makhan village manaktagi miyoi ani faraga phu cheraba matungda thadura I haibagi matangda Committee on Tribal Unity na Ministry of Home Affairs da akaknaba matam pikiba adu hen kibadagi thasigi tang taret ki ahing nongyai dagi tang mapan gi ahing nongyai fawba economic blockade satharagani haidi Senapati district ki Karongda Eco-Venom accident thokpada miyoi ama leikidre thodogasi ngasi nungtil pung ama makhairom tabada Karongi Katikhul manakta leiba Mount Zion Higher Secondary School manakta thokibani thodogadu da Eco-Ven adu thorokpa driver New Maramdagi Luikang Jona koba masagi chahi kun mangarom suraba miyoi ama leikidabaga loinana miyoi marina sokpadagi laikanaki thodogadu Eco-Ven registration number NL 07CB7383 asi masa mathanda turel khungda tasinbadagi laibaktiba thodogadu thokibani soklaba miyoi sing Senapati District Hospital da pukhatuna layengli Malem Pumbada World Cerebral Palsy Day pangthoknabagumna Manipur dasu Spastic Society of Manipur na sinduna pangthokre Unique and United haiba thimda langthabal kunja Tapokpi Bazar da leiba society sida pangthokpa thoramdu da handak Guwahati da pangthokiba Regional Olympics Championship ki massage competition da gold medal phanglakiba Yumnam Ranes amadi championship sigi basket making competition da bronze medal phanglakiba Abujam Arun Kumar amasung Mr. Dev India title phanglakraba Berilo Lana da khudol piduna pungning thawatki loinana Rotary Club of Imphal gi maikaidagi football sanaroi sing uniform amadi kit yauna sel gi mateng singsu khusinaki Handakta National News Agency amada Manipur Legislative Assembly na lupa crore kunmapan lana sizna kibra haibagi chingnaba leire haina phonglakiba amasung madugi matung tabada political parties singna tungan ba wafam kaya phongdorakpada natana Prime Minister da fawba wakatkiba du tasengna lanba wafam ni hairiba senpham adugumba mawong chadana kaithokiba leite News report amadi statement singadu media da phongdringai gi mangwainana assembly gi maikaidagi sengdokna batanza pikhiba leitaba sina miyam da lana uhalle maramaduna media report amadi aranba statement singadu handokadabani aduga sengdokadabani hari
Manipur Legislative Assembly na ngasi phawbada sel thum amasung masagi tawpham thokpasing manung mapan phawna uhanduna lakli haina Manipur Legislative Assembly gi Deputy Director N Robindro na thadorpa cherolamana hairi Paugi marksida break matang lominase Matamgi nungsit nungsa amadi ayinga sana maram moiraga lok tungba amadi kubana singba tatana thohalli pumna maksibu kudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi selaba amadi khangnau mareng chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup honglakliba punsigi lambi sida araiba chaba yaba makhai sasinari aduna hidak langthak kayama sadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakningba phawdaba puk nungaitaba khong hamba nungairaktaba amadi kuchu kumen senghallakti khuding maksibu ngakthok ke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule break tungda mohana taranok makha tarakpa pau pizari Protection and Preservation Committee Manipur PPCM gi meeting makhada lamyan bai rawat ningsing thoram Observation Committee Lintok na thabum amasupna na lamyan bai rawat ki wakhalon nainaduna satarakpa program mai pak na lotion kre lotion bagi thoram da chama kunmapun suba lamyan bai rawat ki mapuk kumon ka mari lenana leibak ning bai sei sangdam na pangthok tuna first TS Lankomba second M Robert loinana ahum suba position da surjit thonauzamna makok matangi manasing Pangki Consolation Prize on su sarugya ki basingdagi miyoi kun manga khangatuna mana piki Consolation Prize ki mana lohogdaba singna lakliba October 10 da PPCM gi office ta laktuna lorba yagani hairi asiguma lamyanba irabot ki wakhalon thabum ma chupna neina duna satharakpa thoram kayada pukchel chawrabi singna tengbang lakhiba punamakpusu linto ki maikai dagi thagatpa phongdorakli RK Maipaksana Memorial Trust amadi Churasan Higher Secondary School ga khusamna duna chahi amasupna satharki ba RK Maipaksana gi chamasuba Worth Anniversary gi thoram ngasi Churasan Higher Secondary School gi auditorium delusion kre thoram du RK Maipaksana iramba 82 grammar haiba lyric Maitei Mek da edition oina phongduna miyam da khusinaki thoram du eminent writer Sanasam Umananda amadi CC Higher Secondary School gi principal state teacher awardee Kulem Ma'am Tombina Sarugya ki RK Maipaksana Memorial Trust ki President RK Dilipna RK Maipaksana si Manipur gi ihan hanba publicity officer oirami maramaduna lisingani mapandagi ngasi fawada mahaki mingda journalist fellowship award piduna lakli haiki lising machamapol humphum doida matamadugi matric thagadaba mahiroi singi khanduna English loan bu iba paba ngamnanaba mahakna 8 to grammar haiba lyric asi Bengali amasung English loan da iduna puthokibani mahakna iramba lyric adu hauzik mahiroi singna amuk paba ngamnanaba Maitei Mek ta handoktuna mahaki chama suba mapu kumon loishinbagi thoram asida nauna phongbani haiki Uripok Maikaida Lagao Sanadanaba Uripok Apunba Loop amasung Uripok Nupi Apunba Loop na hairi Uripok Apunba Loop ki General Secretary Shamom Dhurbana Uripok Maikaida Coffee Shop Restaurant Food Stall Tauribasing na sunumidang pung tara phawbadang hangbiu leiba ki lurba tanfamda harau kumhaida ka hena penthokuna leiba si tawhaningde maramdi iraisa kaya mayum sangba phangdana chahi ani ga thamanga relief camp singda maruoina Uripok Maikai gi relief camp ta Iraisha lising ahum lom leiri nungtigi makoina mayumda onduna kari numita mayumda sangba phangani haina leiribani masida mayol lamda leiriba singna wakhal kanthaminaba matam yaure haiki Impal West ki SP gi mai gi su monitor to biraga hariba sing asi makata na to dinaba ribo election biraga asigumba lagaw khawna singla sing ase puri po mai gi oina abdi to ko pindu ni ni ko ro jaga sing ase ase hariba sidagi tinjare aina ya ko da tinjare
October ahumda Manipur Police na Chingmairong mamang laikai dagi phare hairiba thangjam abung maitai chahi kuntramathoi leifam leirong tel pitra Thobal district atopa leifam wangkai ningthem pukri mapal amadi Naurem Priyobrata Elias Tamu chahi kuntaret leifam kakching wairi saba laikai mioi ani asi RPF amadi masigi lanmi sanglob PLA ga karigumba hiram mamatada mari leinade haina lona thingkraba lub asigi Assistant Secretary Publicity Bankim gi cherolamana sengdorakli Forest Department की Central Forest Division असंदुना हुमपुत्रा माथोई सुबा Wildlife Week लिसंगनी कुनमंगा गमरी लेनना Paddle for the Planet Protect the Wildlife हाइबा वाखलोंदा साइक्लोथोन पांगथोक्रे Human Animal Coexistence हाइबा टीमदा पांगथोकपा साइक्लोथोन अतुदा महौसा इमा अमदी थवाई पानबा सिंगबु ngakbi senbisi हाइना इबा प्ले कार्ड सिंगसु साइक्लिस्ट सिंगना सिजनकी Forest Office Complex Mantri Pukridagi lamtharakhiba cyclotron adu awang AOC hata pureiromba Kongnang Makong, Governor Mamang, Uripok Flyover, Lambi Pauduna Laklaga, Zoological Garden, Iroisham Badalam Tungpam Wiki. Sarugyakiba Manipur Adventure and Mountain Biking Association, Cycling Squad Amadi, Manipur Royal Humber Cycling Club, Teragi Cyclists in the Ikai Utki. Cyclothon Asigamari Lenana, Anurag Baspaina, Cycle Hibasi Environment Friendly Uiba, Hakshang Fana Lehenba, Carbon Emission Hantahanba Poshakamani, October Anidagi October Mapan Fauba Pangthokliba Wildlife Week Asida Ngasi Cycle Thoduna Mioiba Musung Leminariba Atopa Thawai Panwasingi Marakta Amana Amabu Ikai Kumnana Nungshinana Leminabagi Wasak Amagaloina Cyclothonasi Pangthokani Haiki Manipuri district Singda Wildlife Amadi Nature Bu Kaita Handana Bamadi Ngak Tuna Thamnanaba Forest Department Sinduna Maruina Naha Singna Sarugya Handuna Cycle Rally Amadi Tongan Bathabak Thorum Kaya Supang Thokli Aroiba Numid October Mapanda City Convention Center the Thorum Pangthokani Haiki Thobal Forest Division Sinduna Wildlife Conservation ki matang the district ki thakta awareness pangthokpagalona ngasi Khongjom War Memorial Complex to Labor Community Hall da Humputra Mathoi Suba Wildlife Week celebration lisangani kunmanga gi valedictory function pangthokre lebak sida gi chayol machupna Human Animal Coexistence haiba pandam da sathagadori ba thoramdu da DC Thobal Hana Kamai Thobal Forest Division ki DFO Dr. L Zesili amadi Additional SP Thobal and Suraj Sarugya ki Tongan ba mafum sing the pangthokpa painting competition essay competition amadi quiz competition sing the makuk mathang tarakraba mahiroi sing the sumana mathum yenthoki amadi Snake Rescue ki special session pangthokibaga loinana Manipur University ki Department of Zoology ki research scholar Nongthombam Heme Sor amasung Janice Kumar Thinguzamna resource person oina Sarugya ki DC na wildlife pungak tuna thamnabagi damakta phaba wakolon ga loinana honarasi haiki lamlaki south section hat pa phaba thingna ba Forest Department yamna kanna honarabasu aina yadaba thabak kaya mas story lamlaki south section amadi environment pungak tuna thamna ba thabak torasi haiki thormadu da SDO Thobal Arvin Hanglem CMO Thobal Dr. Wainokul Forest Division ki manung chan leba Thobal Forest Range ki Range Officer Dinesh Chandra Salama musung Kaksing Forest Range ki Range Officer Huidrom Shundar musung Bid Officer loinana Thobal Forest Division ki manung channel leba Thobal musung Kaksing District ki tongan ba school singi mahiroi sing su thoramduda sarugya ki World Habitat Day ki thorom Chandel Forest Division sanduna Urban Crisis Response haiba team da Chandel DC Office Complex ta pangthokre thasigi tangani dagi hoduna chayol amachumna pangthokpa thorom sida Additional Deputy Commissioner MD Firoz Khan, DFO Chandel Naurem Munal Maite Yamadi, Range Forest Officer Chandel P. Pawan Kumar Sarugyaki. Munal na chahi asigi oina Human Wildlife Coexistence haiba team da pangthokpa thoramsi miyam da mamutana khanghanduna lamlaki sa useksing kananaba honari. Thoramgi sarukam oina quiz program singsu yauna tongan ba sangdamnaba singsu pangthokpa galoina rally yamasu sinki. Umputra Mathoi Suba Wildlife Week Celebration Bishnupur Forest Division Sinduna DFO Bishnupur Office Complex ta pangthokre. Mahiro Singh quiz painting amadi essay competition singba sungsu pangthoki DFO Bishnupur Waikom Roma Bai Green Brigade Manipur ki founder Ilangbam Premjit Sarugya ki DFO Roma Bai na hogalakliba naha singda lamlaki sau section amadi makoi gi leifam sing kanduna thambatangai fade haibasi
खंगन बचंगी सा उचेक सिंगना लौरिबा थौदांग मसक खंगलबा मतमदा अखोइगी अकोइबा मसुंग महौसागी खल सोइदना कनबा ngamgani हाइखि वर्ल्ड वाइल्ड लाइफ वीक की थोरम टेक्नोपल फॉरेस्ट डिवीजन सुसेंदुना वाइल्ड लाइफ अवेयरनेस प्रोग्राम अमग लोइनना मोलजोल विलेज ता पांगथोखरे थोरमदुदा मोलजोल प्राइमरी स्कूल की अंगांगसिंग अमसुंग खुंजासिंग सरुक याखि वाइल्ड लाइफ सेलिब्रेशन वीक तमेंगलोंग फॉरेस्ट डिवीजन असुसेंदुना चथरी 93 सुबा वीक सेलिब्रेशन सिगा मरी लेनेना ngasi तामई हेडक्वार्टर द तोंगान तोंगान थोरम सिंग पांगथोकी स्कूल मंगागी महिरोय चहुम लोमना सरुक यादुना तामई सब डिवीजन हेडक्वार्टर द पांगथोप थोरमदुदा तमेंगलोंग फॉरेस्ट ऑफिसर खारिबम हिटलर ना महिरोय सिंगदा लमलकी सा उसेक सिंग करिगिदमक्ता लूना तौगदबनो हाइबगी मतंगदा सुगाइना ताकतुना खंगहनखि RSS की चही चाम सुबग मरी लेना नुपी सिंगबु मरोमदोम लेप्सबंगम हननबा सप्ता शक्ति संगम कोनुंग ममांग लेबा बाल विद्या मंदिर द पांगथोखरे बाल विद्या भारती शिक्षा विकास समिति मणिपुरना सेंट्रल एग्रीकल्चरल यूनिवर्सिटी को खुसमनदुना पांगथोप थोरमदुदा बाल विद्या मंदिर पैलेस कंपाउंड की एलुमनाई महारानी हौबम अनामिका शिक्षा विकास समिति मणिपुर की VP डॉक्टर हैक्रुजम जियोबी Retired Chief Engineer IFCD Takhelambam Thaba, Retired Director Department of Arts and Culture Dr. K. Sobita Sarugyaki. Thoramaduda Sarugyaki basingna Manipur gi nupi singbu karamna matik mayai pigani haibagi matangdasu wafam kaya fongdokna ki. Thobal ningomamda leiba Evergreen Flowers School gi 38 raksuba felicitation function pangthokre. School sigi थोदोक हेंदोकलबा महिरोय सिंग अमसुंग ओजा सिंगबु मना मथुम पिदुना पुंगिंग थोगतखि थौबाल कॉलेज थौबाल की प्रिंसिपल प्रोफेसर सेम नवचंद्र स्कूल मैनेजिंग कमिटी EJF की प्रेसिडेंट हुइरोंगबम इबोहल न सिंग सिंगसु अखनब मिथुंग सिंग ओइना सरुक याखि स्कूल की लाइवे खरब फाउंडर मेंबर सिंग ओजा सिंग अमसुंग महिरोय सिंग की फोटो दा हिकत लेकत तमदुना इकाई खुनबु उठखि स्कूल असना चही खुदिंग की पुथोकपा स्कूल मैगजीन सु थोरमसिदा फोंखि मणिपुर की अहानब ओइगदबा पलेम पंथौ निंगसिंग नुमित थोरम पांगथोकपगा लोइनना पलेम पंथौ कोनसन लुप की थौ पुगदबसिंग खनखरे पलेम पंथौ कोनसन लुप न सिंदुना निंगथौ खोंग खा खुनौ कम्युनिटी हॉल द पांगथोकप थोरमदुदा पलेम पंथौ कोनसन लुप की प्रेसिडेंट ओइना नावरेम दिजमनी मैते सेक्रेटरी दा सलाम बिस्वजित मैते ट्रेजरर दना ओइनाम जोयचंद्र मैते अमदी एग्जीक्यूटिव मेंबर दा मियोय तरुक येनब लेतना खनखि लुप की मरुइबा थौ पुबा मसु ओइरिबा सलाम संगाई लुवांग चाना मियोय बाइखोइगी मिन उबा ईश्वरदी अपोकपा मदी अपोपीनि हाइबसी खंगलबसु मखोइगी ओइबा थौरम नुमित अमा लेतबना मखोइबु थौनिजबगी अवाटपा मा लेरिबासी मेनखतनबा मदी अपोकपा अपोपी लेखिद्रबा मदी सक खंगहौद्रबा अपोकपा अपोपी खुदिंगमकी मफमदा थौनिबा ओइना अक्टोबर 3 सी लुप असना लेप्तुना ngasiगी थौरमसी पांगथोकपनि हाइखि अपुनबा नुपी खुनाई लमजिंग मैरालुप यारिपुकना सही कुनमंगा मपुंग फारकपगी मपुक कुमोन लुपा फुदुंबगी थोरम ngasi यारिपुक टॉप सिंथा नुपी कांगलुप एसोसिएशन की मिपुन संघ पांगथोखरे थोरमदुदा पोइरे लेबरो मैरा पाइबी अपुन मणिपुर की प्रेसिडेंट इमा सोराइशम मेमसा अपुनबा नुपी खुनाई लमजिंग मैरालुप की प्रेसिडेंट इमा असेम इबेटोम्बी लेमा अमदी ऑल मणिपुर वुमेन्स वॉलंटरी एसोसिएशन की प्रेसिडेंट वाई कुंजरानी ना अखनब मिथुंग सिंगोइना सरुक याखि अपुनब नुपी खुनाई लमजिंग मैरालुप यारिपुकना कोलिबा टोंगान टोंगान मफम सिंगी क्लब अमदी मैरा पाइबी लुप सिंगी थौपुबो सिंग लुप सिंगी एग्जीक्यूटिव मेंबर सिंग अमदी अतै मणिपुर की मरु ओइबा नुपी लुप कयागी लुसिंग सिंगदा खुदोल तमदुना इकाई खुनबसु उठखि पोइरे लेमरोल मैरा पाइबी अपुन मणिपुर की प्रेसिडेंट सोराइशम मेमसाना इरमदम गिरमक्ता इहौ खोंजंग कयादा इमा असेम इबेतोम्बीना लुसिंगदुना यारिपोक माइकैगी मैरा पाइबी सिंग सरुक यादुना लौरखिबा थौदांगबु थागतपा फोंदोखि अखोई मिखल मतमदा अइगिनि मीगिनि हाइदुना वोट की लांगदा थुरगुमसी माना पामबदा वोट थादबियु चेंग खरा पैसा खरा पिरकलगा
सिजनरिबनी हाइबसी अखोई पुनः खंगमिनसी हाइकी खन्नरका अखोई नुचिताना मचितादुने लापीरी बचाजना अखोई अमतनी हायरगा आई इनाउ बेतबिना पुंगजराजदा लापीरी बचाची अदगी मागी खपुनरी सिंजिदा वरेगी लोइना मन्ना तवंगदबलिना वरेना लोइना पुलप तवंगदबलिना अखोई ताना तिनरगा तवंगना बसदा बचाजना फजना मफम मतम चाना मसी फाउंडेशन देगा लापीबा जाखुदी मपु आई मामा मोने जाखुबो आई न पुनवपु कोंजनदरगा मिया लंके गाखुनो कुमन सलाई फिल्म प्रोडक्शन की बैनर मखादा ओइनाम इनाउसा अमदी ओइनाम ओंबी पाकपी देबी ने प्रेजेंट तौदुना नावब कुमन थेमना पुथोकदबा लोनथोकता थमोई हाइना मिंथोनबा मणिपुरी फीचर फिल्म की याइफथौनी थोरम ngasi पांगथोखरे नंबोल लौरेंब मनिंग लेकायद पांगथोप थोरमदुदा सीनियर एक्टर निंगथौजा जॉयबिडिया अमदी एक्टर रतन मयांग लंबम सरुग्याखी फिल्म से स्टोरी लमजिंग थोक स्क्रीन प्ले मोमोसा कोंथौजम अमदी डायरेक्टर ना इनाउसा खुंद्राकपमनी हौजक सानबगी पाव अखोइगी सीनियर स्पोर्ट्स जर्नलिस्ट बोयाई निंगथौजमदगी अमुक लौबिसे कुंट्रा सुबा सेनर वुमेन्स नेशनल फुटबॉल चैंपियनशिप फॉर राजमाता जिजाबाई ट्रॉफी की ngasi मणिपुर की अनिसुबा मैचदा असमबु माइटिबा पीखरे ऑल इंडिया फुटबॉल फेडरेशन की मेंग मखादा था सिगी तांग अमदगी स्टेट तरान ग्रुपनी थोंगना खाइरुक्तुना छत्तीसगढ़ की नारायणपुर चथरिबा कुंट्रा सुबा सेनर वुमेन्स नेशनल फुटबॉल चैंपियनशिप फॉर राजमाता जिजाबाई ट्रॉफी की ngasi chanakhiba manipur gi anishuba matchda asambu goal taruk sinoda maitiba pikibane manipur gi mai pakibi goal singadu linda komna match ki kunmathoi suba nifu suba madi marfu mari suba minute goal ahum sanki atoba goal ahum aduna dangmai grace na match ki marfu mathoi suba kis bhumika na match ki nifu manga suba madi o babita na match ki apiba matamgi ahapa minute tarukta sanki manipur gi mathangi ahum suba match tha sigi tang nipan gi ayupung निपान मखाई ताबदा पंजाब का शानगने अहुम सुबह प्रीमियर लीग की ngasi शानखिबा मैचदा एम खाबमना एसएससी सेक्टाबु माइटिबा पीखरे शेख बाबू मचा मेमोरियल ट्रस्ट ने स्पॉन्सर तौरगा ऑल मणिपुर फुटबॉल एसोसिएशन की मेंग मखादा था सिगी तंग मंगादगी टीम तरामंगना सरुक यादुना साई तागेल की आर्टिफिशियल टफ ग्राउंड चथरिबा अहुम सुबह प्रीमियर लीग की ngasi शानखिबा मैचदा एम खाबमना एसएससी सेक्टाबु गोल अहुम सिनोदा माइटिबा पीखिमने एम खाबमगी माई पकबी गोल सिंगदु नमायरापम रिबंताना मैच की कुंथ्रानी थोइसुबा खांगेमबम सितल जितना मैच की आहन बहाब की आप मिनट अमा अमदी नोंथोबम नेनाल्डोना मैच की हुंफुत्राहमदोइ सुबा मिनिट सनखी लीग असिगी ngasi सानखिबा अतोपा मैच समदा इम्फाल यूथ फुटबॉल क्लब अमदी अंगथा एफसी गोल अमबम चनदुना ड्रॉ सटखरे इम्फाल यूथ फुटबॉल क्लब की गोल अदु ngasepam diamond na मैच की हुंफु सुबा मिनिट पेनाल्टी द सनखी अंगथा एफसी की गोल अदुना टीएसडी थांगबारना मैच की अहुम सुबा मिनिट सनखिबने हाइंग ग्राउंड असिदा नुंथिन पुंग 13 की मिनिट 35 चटपदा अहानबा मैच ओइना असुपी फुटबॉल एकेडमी मावमदी केआईवाईसी खेत्री इरिन मपालगा सानगने अनिसुबा मैच नुंथिल पुंग 2 का मिनिट 35 ताबदा यंग फिजिक यूनियन ललामपुंग अमदी मयांग फन यूनाइटेड फुटबॉल क्लब का सानगने मणिपुर आर्चरी एसोसिएशन की मेंग मखादा था सिगी तंग मंगादगी यूनिट 13 की नुपामचा अमदी नुपीमचा आर्चर सामगा कुंथ्रानी थोना सरुक यादुना आरसीसी ग्राउंड खुमलंपाक स्पोर्ट्स कॉम्प्लेक्स चथरिबा कुंथ्रा तरुक सुबा सब जूनियर स्टेट आर्चरी चैंपियनशिप की ngasi pangtokhiba नुपीमचा की इंडिविजुअल की इंडियन राउंड एनएसए खुमलंपाक की सुप्रिया थौसोमना अहानबा यूनिट असिगी लनचेनबी माइबमदनी सुबमदी एएसी ब्रह्मपुर थांगपा मपालगी हैकुरजम रोसिना देवीना अहुम सुबता की कैटेगरी असिगी नुपामचा की पांगथोखिबदा यूवाईएससी लांगमैदोंगी हुइद्रम रूपचंद्रना अहानबा केएमएसी लांगमैदोंगी युमनाम जैक्सन अनि सुबमदी
Public Club Top Kongnang Makhongi Laisram Srinivas Maitena ahum subataki nupi masagi team gi Indian round gi pangthokibada AAC Brahmapur Thangapa Mapan gi Haikurujam Rosina Devi Ningombam Lintoi Sana amadi Khomukjam Shobarani na ahanba takre NSA Khomalapaki Lanchen Bi Maibam Unit Asigi Supriya Thokchom Priyanka Singam amadi Ritika Thokchom Nani Suba LMLCC Langmaidongi Ilambam Silki Ilambam Tampa Thokdam Momota amadi Ilambam Anjuna ahum suba position takre category asigi nupa masagi pangthokibada UISC Langmaidongi Huidrom Rupachandra Maibam Abinas Kamban Nongthom Bamamadi Binis Huidromna ahanba position taki KMAC Langmaidongi Yumnam Jackson Wahembam Suraj Yumnam Bimol Jit amadi Yumnam Bikas na ani suba FAC Langthabalgi Ningthogjam Lamyan Bamaitei Dhananjoy Toijam Karam Mangal Thoibamadi Oinam Jit Kumarna ahum suba position taki nupi masagi individual gi compound gi pangthokibada BAA Top Kongnang Makhongi Sagol Sem Istelina Chanuna ahanba BAA Top Kongnang Makhongi Moirangtem Thazan ani subamadi SAC Top Mayalikai gi Imarel Hemamna ahanba position takre category asigi nupamasagi pangthokibada AAA Iroi Semba Imphal West ki Kongbrai Lapam Punanda Sarman ahanba AAFC Kumbigi Langamba Mutumnani Subamadi SAC Top Mayalikai gi Ilambam Langambana ahum suba position takre Imphal East District ki S Thajamambi amadi Imphal West District ki Ningthogjam Kolmen na Kuntra Tari Suba District Inter Club amadi State Open Ranking Table Tennis Championship ki nupi masagi singles ki amadi nupa masagi singles ki title laukre Manipur Table Tennis Association ki meng makhada District Table Tennis Association Imphal East na sintuna tha sigi tang amadagi AG amadi Manipur Police Sports Club yauna District Taruki nupa macha amadi nupi masa table tennis sanaroi Manipur Tarani Thuna Saruk Yaduna Dem University Campus Talaiba Table Tennis Indoor Stadium Satharakiba Kuntra Tari Suba District Inter Club Amadi State Open Ranking Table Tennis Championship ki ngarang atheng Manasanakiba Women's Singles ki Aroi Bam Match ta Imphal East District ki S Thajamambina Imphal West District ki Angita Sajambambu Set Mari Ama Taranithoi Tara Taramathoi Nipan Taramathoi Taruk Nipan Taramathoi Amadi Taramathoi Taruk Tamaiti Bapiduna title laukibane men's singles ki sanakhi baroi bam match tana Imphal West District ki Ningthogjam Kolmen na district asigi Thomas Ilangbambu Set Mari ani Taramathoi Nipan Taramathoi Mapan Taruk Taramathoi Mapan Taret Taramathoi Amadi Taramathoi Tareta Maiti Bapiduna title lauki Singamathak Young Learners Club CYL Sinduna Tha Sigitang Mangadagi Tim Taratrung na Grumari Thongna Khairutuna CYLC Multi Sports Complex Pisum How Ground Sathariba Ahanba CYLC Grassroots Football Tournament ki ngachi sanakiba ahanba match ta Dinku FC na Atia Football Academy bu gol mari sinoda ani suba match ki sanakibada Kaising Football Academy Kaisham Thongna Heroic Football Academy bu gol manga amada ahum suba match ki sanakibada Nesu Football Academy Khuraina Ibudo Football Academy bu gol ani sinoda madi Mari suba match ki sanakibada Hiyai Football Academy na Sak Pabu gol mari sinoda matipapiki District Sports Association DSA Kachingi Meng Makada Mamang Thagitang Kunitoidigi Tim Taramatoina Group Anitong na Kaidutuna DSA Kaching Playground Chathariba Kunmathoi Suba Kishore Kumar Memorial First Division Football League Ngachi Chanakiba Ahanba Matchta PFC Topa Singh Amadi KYWAC Wabagai Gol Ani Sanaduna Draw Satkre PFC Topa Singh Gol Ani Adu Thongambana Match Ki Humpu Subamadi Ice Money Toina Match Ki Humputra Mari Subaminita Sanki KYWAC Wabagai Gol Ani Aduna Sadanandana Match Ki Ahan Mahab Ki Apa Minute Ama Amadi Anel Dona Match Ki Apimatam Ki Apa Minute Marida Sanki Ani Suba Match Ki Sanakibada AKSA Kaching Kuno Amadi UBS Mantag Gol Amabam Chanaduna Draw Satkre AKSA Kaching Kuno Gi Gol Adu KS Clinton na Match Ki Niputaruk Suba Minita Sanki UBS Mantaki Gol Aduna Leoben Joseph Kom na Match Ki Apimatam Gi Hapa Minute Mangada Sanki
Yumnam Yaima Memorial State 11 Kendra Wise Mixed Kang Tournament ki ngasi sana ki bam match ta Lamsang Kendra Kangkuna Kundrakpom Kendra Kangkut Putiba bu Mighty Pikre Manipur Kang Association gi meng makhada Oinam Kendra Kangkuna sinduna mamang thagi tang kunma toidegi Kangkut tarom doina grumari thongna khaidukuna Radha Mantop kainok thongtakta chathariba Yumnam Yaima Memorial State 11 Kendra Wise Mixed Kang Tournament ki ngasi sana ki bam match ta Lamsang Kendra Kangkuna Kundrakpom Kendra Kangkut Putiba bu Panjal Taratare Tarukta Mighty Pikibane Lamsang Kendra Kangkutna Ahan Babta Panjal Nipal Amadi Ani Subabta Panjal Mapal Kauki Kundrakpom Kendra Kangkut Putibana Ahan Bahab Amadi Ani Subabta Panjal Ahum Kauki Hayeng Kangchang Asida Oinam Kendra Kangkut Tim Si Amadi Thangwiban Kendra Kangkut ka Sanagane Makatarakpa Sanabagi Pau Pizari Sainik School Imphal gi Old Boys Association Day Pangai da Labor School Sagi Campus Tangasi Pangthokre Sainik School Imphal gi Yankai Mari Suba Raising Day Thorum gi Mangwaina na Pangthokpa Ex Cadet Singi Numida Sida School gi Oza Singamadi Ex Cadet Singbui Kai Kumnabu Utki Thorum gi Makha Satharak Poina Sainik School Imphal Alumni Association ga Sainik School Imphal Football Club ka Friendly Match Amasu Sanaki Tungda Volleyball Basketball Madi Cultural Program Singsu Pangthoki Thasigi Tang Nipandagi Hoduna BCCI gi meeting Makhada Tripura gi Konung Agartala da Pangthokadaba Women's Senior T20 Trophy 2025-26 ta saruk yagadaba Manipur gi nupi gi team Agartala da thongkre Player Taramanga amadi official manga na saruk yaduna Manipur gi team adu team manager wena Samurai Latpam Sansan na lusingli Manipur gi team asigi captain na Kaisam Kalpanani Moromda Thasugi Tang Mapandagi Chandigarh Hugadoriba Vino Mankat Trophy Lisangani Kunmanga Kuntarukta Manipur gi Mahut Sinduna Saruk Yagadoriba Player Tara Manga Madi official Manga na Saba Miui Kungi team Ngasi Imphal Thadokre Manipur gi Nupa team asibu manager wena MD Khaliur Rahman na lusingli aduga team asigi captain na Max Warokpam Maiteini Hari FC Fulona Koziri FC bu penalty shootout goal taret tarukta maithi bapiduna Senapati District 2nd Division Football League ki champion oikre District Football Association Senapati na sinduna sathakiba league loishin bagi thorumda BSF ki commandant Saliu Peter Sargyaki District Sports Association Senapati ki thaupuba sing league manungda sanaroi singna thakshi khasi ngakna ningthina sanakiba gi damakta team singbu thagat pa phongdok paga loinana Thoram Mapu Singna Manamathum Sing Suyen Thoki Muay Thai Federation of India na sinduna lakliba November 8 dagi Taramathoi Fauba Parade Ground Dehradun Uttarakhand pangthokadoriba manga suba Muay Thai Amateur National Championship lisangani kunmanga Senior Junior amadi Sub Junior Male and Female da saruk yanabagi damakta Manipur ki team amasung Official Sing amadi Sanaroi Sing Manipur Amateur Muay Thai Association Mamta na khankre haidi Hauzik loishilakpada maruiba pawa muka na pizari Lanjenari Singi Saktung Chapsana Fanghalu Haina Kodompo P Sports Complex Relief Camp Mamangda Wakat Khongjang Sangsinkre BJP na Leibak Ngakpa Matamda Manipur Thugaina Bahonaba Natana Karamba Singthaningai Weba Thabak Toramlabage Haina Congress leader senior politician Okram Joina Hangkre Mahiroi Leitraba Lenga ki school gi oza sing tolop tangkhai pifam thui haina MLA Sorokhaibam Rajen na haikre Amasung Soambung Kabui Khunjauda Yek Shalai Leiba Purup Kunmangagi Indigenous Pillar Sangakre Masigaloina nangasigi onadi ISTV News matang sida tension jari mideng tabiriba punawakpu amuka hanna kurumjari